Pauche de Yumpum Oiba Maru Oiba Pau Khara update Taujari. Organic Zaingang metric ton Tara Kerala the Thakre. Manipurgi Tamilong None Ukru Lamadi Kamjongi Laumi Singna organic when a potok Pazang Akumu metric ton Tara Kerala da Ponana Bagidaba Kasif Momagi project director Amadi joint director horticulture and soil conservation K Devada Sarmanalam Thakre. Deusation Social Service Society ki Makada grassroots syndicate producer company limited na Manipur Organic Mission Agency ki matengkal loida na Tamenglong amadi none da leiriba Rianglo Organic Farmer Producer Company Limited amadi ukrula madi Kamjong da leiriba Oriental Organic Farmer Producer Company Limited kauba Farmer Producer Company asege Laumi sina organic oibona puthok pa akang bajaingang singado PDS Organic Spices Kerala ga khosamnaraga state aduda poki bani aire Puna jainga akang ba metric ton kun Kerala da thaga dabagi manungda ngasi ahanba consignment oina metric ton tara Manipur dagi thatoki bane Farmer Producer Company ani asida mama ki meke dagi thana ba pambi sing organic certificate on farm amadi off farm management gi damakta DP T tauba cluster development infrastructure semgat pamade polam sing jon pham sinba langba tauba sing mateng pang tuna lagle FVC sing asiga thabak taumina riba grassroots syndicate Producer Company Limited asibana processing infrastructure sengkat pada mama na mateng pang tuna lagle company asina laumi sina puthok pa atek pa jengang singa do processing tawwa amati pothok singa do zon pada mateng pang tuna pothok liba pothok singa do zon pham gi awabal henda na bokona tuna lagle mama gi meke de lamdam masigi organic farmers sina puthok pa atek pa wai sing amdi spices metric ton sanipan rom mapanda thaduk tuna kana fangan bangam khre aire Ngasigi polam sing adu lam thaba ki matang the grassroots syndicate producer company limited amadi delegation social service society ki director Reverend Father Bezu Lokos na hai ngasi lam thari organic oiba oina puthok ba jaingang sing asi Tamenglong nonde ukrul amadi kangjong district ki laumi sing puthok pani DSSS amadi grassroots syndicate producer company limited na mama dagi Mama ki service provider warga Manipur ki tongan ba district sing laumi lising tarit hian mating pangton organic ba pothok sing pothok ki thabak tawre ngasi khongthang ngasi ne laumi sing hian puning thogat pagaloina na ahian ba organic ki pothok an ba mateng wairagani loina na makhata na organic ki ba pothok sing pothok an ningane asing ba thabak sing asi packet pada moren support PB representative minister N Biren Bosu DSSS amadi GSPCL gi meke gi thagat ba phongdokhe Mage punin thogat pa madi asan ba miyang kaloy na Manipur na organic oil pa pothok kya marang kaina pothok pada mangda sang sin pa ngamli bani aike makatarak ba atop editorial gi kalam amada interlocutor Yamnamak interesting oiba paoni basiga loy na samthar ka dori pa wangsing asisu sabmano na Yamnamak interesting oiba wangsing oi ka dori bani Nagaland gi governor oramba Aran Rabi maki Nagaland gi governor oramba gi thabak adudagi Lauthokre Aigadra Kari Aigadori Pano Atuga Magna Nagaland gi governor Oram Badagi Satkriba Sisu Tamil Nadu gi governor Oinane Aran Ravina Nagaland gi Tamil Nadu da Satkriba Asida Maki governor ki post Asida Kari Gumba Ahongba Matadit Laikide Masigal Loinan state Amagi governor Oram Badagi Adoba state Amada Amog governor Oina post in Satkriba Asisu Aran Rabigi Asina Ahan Basnate Masigi norms Amadi Mamang Dagi Chanatuna Lakli Maduki Kudung Illaduna Dangalengi Governor Oramba Aran Rabibo Tamil Nadu da amuk thaki bani mamang takta state amagi governor oiramba mioi aman atop state amada governor oina satkiba matamda thoina lumna launa khitrabasu Nagaland gi governor Aran Rabina Nagaland thadu khalak Tamil Nadu da posting pirakpa sing matang asida de kari gumba wafum khara loina bagum tawri maramde Aran Rabi asi Nagaland gi governor oibada natane de government ka NSN aimani ki marakda sanariba sandi ge wari asigi interlocutor oiribane Hajik lakli po wafam di Aran Rabi asigi naga santi wari asigi makata na interlocutor oikhi ka trana tragana waira roidra aibasine Aran Rabi bo Nagaland gi governor oina appoint tawrakhiba matam aduda mahakasi India government amasung NSN ani gi marakta sa thariba santi gi wari asigi interlocutor oiribane magwa Nagaland gi governor oina appoint tawkraba matungda su naga santi gi wari gi interlocutor oiba gi posadu India government da Lauthoki Dabadan Natanam Lauthoki Daban Maram Warakam Hagna Hariba Posase Paituna Lakevane Masina Maram Warakam Hagna Nagaland governor Oibiki Matakta India government Amazon NSNM Aniki Marakta Sana Santi Wariki interlocutor Waitana Lady Bane
Hawajikti India government na Aran Rabi Nagaland ki governor Orambadagi Tamil Nadu ki governor when appoint tokre. Ravi na Nagaland ki Tamil Nadu da governor when set kraba. Ravi na Nagaland dagi Tamil Nadu da governor when set kraba matung dani. Ravi na Param Banaga Santi ki wari interlocutor ki posa si makatana pai ki gedra. Nadragana Pararoidra Habigo of Hamatorak Libasi. Kari get about of Asi Torak Libano Habatarabadi Ravi na Nagaland ki governor Oikraba matungda. Naga Santigi wari paringas da kumang isaw sin bangam tadala kipa ekoy pompana tiang na krabani. Masig mahuta nakal ribag na habadi enesan ayam amasung Ravi ani parakta amana hunaduna ngang na bagi masak amasu akoy na kari kuma patang da tiang na krabani. Asum na nakal anigi marakta hunaduna ngang na bagi masak kamala kiba asin maram oraga. Naga Santigi wari asiki maiki asikadom da chatibagi haiba pauba kang daba matang amada layrurabani. Haujeksu aribathak asita laybagum tauribani. Anesna masung interlocutor Rabi Adiki Marakta Afaba, Mari Lainarakta Asimakti Labak Tiba Mane. Housing Lakriba Topo from Amana Ing interlocutor Rabina in the government Makada, Governor Oibagi post Pine interlocutor Oiba Sinamaram Orega, Naga Santiki Wari paring Asida Kumang South in Bangam Trapla Ibasne. Adoiba Tarabadi, Atopa, Pre-Hen Oiba Mui, Amada interlocutor reposes in Nabani Hera Fagatra Ibage, Wafamas Torok Tabanate, Yamasikamari Lainana. NDTV na Polakipa report amadadi Intelligence Bureau ki anage Special Director Akshay Kumar Mishra wa Aran Rabi ki mahuta Anobas Naga Santi ki wari interlocutor oina abnaba hablaba jai na phongdora krabane hoi report asimakti final oiraba haibadu dina 3 adumainamak Naga Santi ki wari ki paringa sida interlocutor oiduna lagliba Aran Rabi pa lokthok iyaba natragana lokthongning bagi ingit abadi lairabra haibasne Masigal Wena Atopa Wafam Munarabi Nagaland ki governor Orambadagi Tamil Nadu da transfer Takriba Asiga Maka Manapuram interlocutor ki mafumki Pamdagi Loktuk Nabi Torang Mari Lainarabra Ibasane Housing Maki Wena Hariba Mayam Asiki Matanga Nagai Sangpo Wafum Matamari Lainabasina Pondora Palatre Atomoinabag Hiramasigi Matang the Santan Atobagi Matamda Nagai Sangpo Wafum Karadisung Soitana Pondora Kani Aina de Kale Nagalamaromda da kumzalising ani taraga mangagi agas ahum the India government amasung NSN amani ki marakta sataduna lakpanaga santi ki wari ki paringda fengwa agreement aba khurek pina kibani harba khurek pina kiba asibo harba khurek pina kiba asisu interlocutor Aran Rabi amasung NSN am ki marakta India ge Prime Minister Narendra Modi ki mamangda tauna kibani harba agreement asik matak nakal animakti ki habidi India government amasung am dagi Yamnamak na khaisengba Tasingba tangdang bawa fuk pada pangtorak padi hausa papa lai tribane. Harba agreement nasi Yamnamak itihasak oiba agreement amani haina pangtok narabaso agreement nasi gimanung da kari karamba wafum sing jawri bagi harba do khang daba maram oraga. India naga taba Altoba state sing mapungan Maripur da Yamna Santi nungdang ba phibam amada lehelebane. Amarom da abuk eresan amhus India government ani ki marakta framework agreement ki kodek pinaduna. Yamnamak itihasak oraba tangkak amata lak badanatana. Naga Santi ki waruisin da naksilakle hajarabasu NSN amna Taliban Naga sing tongan ba flag tongan ba constitution da jing badiman kharagi matang da jamna chauna mot mana da bagi masakia amasu ekoina idatatana utuna lakrabane masigi matang da nakal ani ba media ki thong da makhoi ki apamba aning basing phongdona rakpa amade amana amagi wafam da react tawnar bagi masaksu utuna laklibane asum react tawnar rakpa asigi manum channa Ravina NSN ambu Public dagi maram chana text khongkutuna phone lutawi ana maral sira khipa phawa yaukrabane masike loina Rabina Naga national political groups ki wafam lomdana hena poning jangsin ba amade group asike wafam adom dar hena thawai yobagi masakhara so phonglo ki balai khibane harba Naga national political groups asimakti IM ki matung da thorakpa made santi gi wari asida japchulukpa Nagaland da base toba organization singi apun baluba mane asumna Naga santi gi wari ki paring asida interlocutor oibada natana Nagaland ge Governor Oramba Rabiga IM ki marakta afaba mari leitre abeste mayekna tarabo wafam amadi haujik amuk magsu magwa Nagaland ki governor ki transfer tauki bamadi atopa mi amabo interlocutor oina habna ba khanarakpa asina Naga Santi ki wari asigi meki asi kadom dala kadoribano habadadi yengmina batabane atopa sanabagi pau amada under 18 football tournament jaithokle KSS Ongbi Central Lekha Devi Musung Haki Munung sponsor Tauraka Thasi Taraka Tarita Honaba Sem Saramba Hanba Colonel Ketrimem Arun Kumar Ningsing Football Tournament Nisingani Kunmatoi Ado Kodong Chada Nabaram Nabatam Katramakata order talk to Papa Tokle Aina
Ampagi General Secretary na Tadorpa Cherolamada Kangalagle. Nagalamrom the District Football Association Moregi 2021-24 Power Ki Nauna Thau Pugata Office Biarising Kangre. September Taramanga Pangtokiba Mikalda Hauzalana President M. Sabir Ahmad Amasung S. Zone Vice President Amasung Paunam Bimidina Treasurer Oina Kale Aina Returning Officer na Tadorpa Cherona Kangalagle. Aroy the contents Asing Maru Oiba Paoni Khara Asiba Paudam Zariba. Manipalokan News YouTube channel amadi Facebook page asidagi yengbiri pupurma pathagasari channel asina tamda kanarabadi subscribe to video version subscribe to biro like and share to scope gonna promo amakana thagasari